Marup ki Mingda Yamlaba senfam Khomgatkhre hairi. Laita laira miyamna wana tanjarakpa senfam khazik tungsin jabani haina khanna Marup yauzaraga miyoi kharana Marup ki Mingda sel khomjin laga pithokpidre haina pendaba wafam sing fongdorakli. Kaksing sangayam fam da laiba Yumbi Macha High School gi ground da pangthokpa paumi singa unaba mada victim oi horaba Marup pithokpidre hairiba singi maraktagi miyoi amana hai. Kaksing dagi N Siam Koba miyoi amana mahaki Kakching Municipal Council na piba sob license amagi Mingda Leaching Group, Leaching Microfinance haibana chingba maming kaya thonjinduna Stop Payment Lottery and Tender Marup haina mingthonduna miyoi kaya dagi thagi lupa lishing ani, lupa lishing ahum, matang sitna tha taruk, tha tarama thoina chingba miyoi kaya dagi khomjinkhre. Aduga COVID-19 gi amasung Manipur gi kanglup gi irangi Mingda Marup lauba lepkhre. Miyam gi pithokfam thokpa selfam sing pithokpidana leire. Masina maram oiraga wana suraga sel khara khazik tungsin jage khanjariba miyamda awaba oire maram asina lengaki mari leinaba singamadi miyamna su achumchumda thidokpiraga makoi kharana miyamgi khomjin kiba selfam singadu handok hanbada mateng pangbiyu hainasu mari leinaba loisangamadi miyamna mityeng changbinaba su fongdorakli nungbai them sam haisina magi register number se amakak sizinaraga akoigi lottery se makan mana tawraga meyamdegi akoi meyamdegi paisa si sumen tawraga phom gibani aduna lottery se akoina tawbusu makata na tawbusu tawdre aduga degi paisa handuk bi akoi kara kan hairasu mana noi tawnu tawro akoi haibi hallaroi habi pim da lege sumaina aduna lebat meyamgi kainuda mien changsin biuna Algeria.